GWALTABI THOUDOK MATANGDA Achumba Wayel Phanghallu HAIBA demanda All Manipur Working Journalists Union AMWJU AMASUNG Editors Guild Manipur EZM gi LUCHING MAKHADA PAOMEE SINGNA MATHOU TOUBADA AMUBA MACHU gi batch THETTUNA AMADI PAOCHE SINGDA SLOGAN IDUNA Khongjang Changshillakhiba Chayol Hellaklaba Phaoba Ngasisu Achumba Wayel Phangba Ngamdana Leiri Hiramasigi matangda EGM gi Secretary Rupachandra Yunam amasung AMWJU gi Joint Secretary Konthosam Gitana Thadorakpa Chayol amana hai Ukrulda pangthokiba Sirili Festival hodokpugi thoram adugi pau lawninaba Government of Manipur na official oina invite tawraktuna thoram adugi pau lawba chatkiba PAOMEE singna GWALTABI yorapada security personnel singna khamki PAOMEE sing aduna tungduna lakpa Manipur State Transport ti bus aduda thariba Manipur haiba wahai adu muthatnanaba natraga kumjillaga chatnanaba security personnel sing aduna khangalaki thong adugu yaningdaba pongduktuna Governor Ajay Kumar Bhalada AMWJU amasung EGM na memorandum ama pishinki adubu ngasi fauba peningai oiba khongthang amata lokhatpagi mami tadana leiriba asi laibak thibani Lengak na lokatpam thokpa action lokhatana leiriba asigi mayukta chayol asigi anouba slogan oina GWALTABI gi wathok journalist singna Achumba Wayel phangpham thoi tumina leishilloidabani haiba asina oiragani AMWJU amasung EGM gi members singnasu masa masa gi mathau tawbada makha tana amuba machu gi batch thetkani hainasu cherol asina makha tari